Ole Wangkai Mem the United Drug License singing the Mokta Honariba Togdang Mokoyo Fakana Honariba Musung Madugila Ing the Mahang Katapo Sakangbo Oina Sahara Charitable Trust na Honorary Doctorate Directly. Lemzaningai Oiraba Sakangiba si Mang Hanbalitana Manipur the drug license Singo Achumba Maike the Purunaba Maki Honajaman Musung Miam Gipung Wakal Fagathamada Maki Togdangbu Sakangiba Oina Honorary Doctorate as CP Kivani Hari Panbayavdi Ole Wangkai Mayum Realized Rehabilitation Center Gi Founder Amoina Nisadigi Natukpa Amadi Tadukpa Ngamnaba Hunaduna Lakpa Misak Amani Mahaki RRC Hariba Center Sida Medical Detoxification Psychological Counseling Skill Development Rehabilitation Assessment Drug Addiction Recovery Outpatient Care Psychotherapy Aftercare Service Family Counseling Addiction Treatment Amsung Management of Relapse Prevention Sing Panbayai Center Asina Hausi Inklakliba Naha Singda Smartphone Dalai Suba Hengalakliba Singi Digital Program Su Paikatli Loinana Sahara Charitable Trust Napirakliba Honorary Doctorate Degree Asina Mahaki Hona Jamana Kunai the Pidiba Afaba Sapu Amasung Mahang na Sangsiliba Kongjangasi Hena Mapangan Kankalagani Akashvani Imphal approved lyricist Amusu Oiriba Sairengba O.C. Samarendra Ngasi Laikhidrei Sairengba O.C. Samarendra gi Maming Chatkiba Isai Singi Manungda Mima Nadru Bipurnima Amadi Karigi Lenari Nangi Samlangna Aigi Mangda Hairiba Isai Singasi Maming Panbayai Artist Asina Laikhidabada Maikei Kyadagi Tamoi Sokna Nuaitaba Fongdorakli Men Khatpa Ngamloroidaba Artist Asigi Imung Manungi Awabdasu Saruk Yari Haina Maikei Kyadagi Nuaitaba Fongdorakli Zimbabwe ki Kirsty Coventry na nupi amo oina International Olympic Committee ki President ki Fampuba Puari da ahanba oikre ngarang Greece ki Costa Navarino da pangthokpa chamagani fumari suba IOC session da President ki Fam asigi damak candidate tarit na lamba tongna secret ballot ta vote hadana raba matung chahi nifuga mathoi surabi Kirsty Coventry committee asigi chahi nipan ki oina pugodaba President ki Fam asigi damak khankhibani Security Force na sing amadi tamgi district sing dalet na chatharakpa search operation gi manung janna aini adaba kusukulai kya fagat pangam khrei miyam dagi namdun sel khaibita chenabani haiba KCP miyam gi fingang lalmi gi kader ahumsu Manipur police na fare hari faraba KCP MFL gi kader ahum adudi ahibam Gandhi alias Nanau chahi kuncha kamanga Thongam Naubu Maitei chahi kungama thoi amadi ningthauba Momocha Singh makhoi ahummak Singjamai police station konba Lilong Chajing Mamang Lekai digi fagat pani hari makhoi ahum dagi 4-wheeler gari ama amadi mobile phone mari fagat pangam khi hari Manipur police ki police control room na ngarang thadrokpa cherol amagi matung ina thiba hum gi thabak sathaba duda Imphal West district ki Lamsang police station konba Kangsup Singda amadi Kadang Bangi lona badalaiba Apullo Canal dagi magazine ama yauba SLR ama Igniter set yaudaba highly explosive grenade ani bulletproof jackets plate amadi wireless handset ani fagat pangam khi hari Kangpokpi district ke Kangsup police station konba ke Geljang amasung Patbung village area da thiba humbada magazine yauna 7.62 mm rifles ani galoinana kapayari ba maru ahum 303 rifle ama local made pistol ama air pistol ama pompey gun kapayari ba maru ahum amasung radio set ani yauna fagat ki haina chirol da palli Jiribam district ta Jiribam police station konba ucha thol maya lekai da thiba humgi thabak chathabada kg tarakani thuga 10 lumba star din 9016 chama 5.56 mm gi kapayari ba marupun yauna fagat pangam ki hairi makha tarakpada district asigi Mojol and Binselu rubber plantation area da police na thiba humbada local made single barrel manga local made 12 bore rifle ama pompis bomb taru IED ama amasung gelatin stick ani fagat le hari London asigi oiriba law and order gi few masigi matung ina security force na paikhalakwa thorangi manung channa national highway number 37 amadi national highway number 2 da akanba section thorang loinana pochai puba gari chamaga ni fumunga amasung gari chahum mari sathok sasin tawkre hari singamadi tamgi district singda punan naka checkpoint chamaga ni pan hangduna check tawgi thabak chathari haina supalli Manipur police na thadropa cherol aduda state asida leiriba kanaguba mioy amatana social media platform singda aranba pau sandokpa amadi miyamna aranba pauda thajabidana ba appeal tawrakli loinana namduna munkhiba khusukulai singsu anakwa police station singda surrender tawrokna ba wafun palli Nifugatare Suba Junior Boys and Girls Handball Tournament KVWA Mayang Imphal Koksai gi playground na pangthokre Junior Boys na ngasi humni chanba numit ayuki ahanba sarukta Saidol amadi YLK anina sanakiba match aduda Saidol na YLK bu panjal kunganithoi mapanda maithiba piduna mai pakhe
Junior Girls Handball Tournament KVWA Mayang Imphal Koksai Playground ngasi humni chanba numitki ayuki ahanba sarukta SSC amadi MRC anina sanakiba match aduda SSC na MRC bo panjal taret amada maithiba piduna SSC na mai pakhe.